Ngasi numida wairam phongkiba pause singdagi maruoiba paw khara khangajaraga miyamda khudo tamjigi Governor na taragani thoisuba Manipur Legislative Assembly ki mipham Haojik2 Kuki MLA amata yaukidre taragani thoisuba Manipur Legislative Assembly ki tare suba sesa Manipur ki Governor Ajay Kumar Balan Haojik2 aduma pungasi pangthokiba Assembly mipham aduda Kuki zogi MLA amata saruk yakidre ngasi nungthil pung mari taba matamda Manipur Legislative Assembly ki Speaker Thoksom Sajabrat na chair lautuna Haojik2 Assembly session aduda Governor na state asida President rulay ngay manung sahi amarom gi matam asida tunga-tunga department state amasung center gi scheme singi makada paikhat kiba achievement singi matangda mahaki address tamki ngasi pangthokiba assembly session aduda Chief Minister mipham Changelenga asuna seat arrangement gi matangda ahongba kaya uki anauba Chief Minister oiraba mipham Changa thangnana phamgadaba Deputy CM oina wasak laukraba Namcha Kipjengi phampham hangduna leikhi mathang sitta Govidas Konthojam amasung Maugi MLA su oiriba Deputy CM Losi Dikhoga faminaki Mamangi roda Minister oina wasak laukiba Wangogi Khuraijam lokena hanagi Chief Minister N Berenga mamangda faminaki N Berengi lengakda Minister oirambasing anisuba roda haivade MLA TS Biswajit MLA S Ranjan MLA TS Basanta Kumar MLA Haistingo amasung MLA Awangbai Nyumaina chingba singfamki ngasigi mipham aduda ngarang Minister wasakpada saruk yakhiba Churachandpur Kendra gi MLA LM Khoukhre Timaimu Kendra gi MLA Ngusarung Sanati yauna Kuki gi MLA amata lakhide Governor na pikhiba mahaki address da government asina state asigi law and order maintain tawbada ahenba miing thamdana thabok paikhalli Prime Minister amasung Home Minister gi lamjing lamtak makhada center amasung state government security force civil administration amadi community institution singa punna khusamnaduna Manipurda santi amasung tangdu leitaba phibamda lakpa hore haujik phawbada tunga-tunga makhalgi nomai 1332 nongmai maru 1432 amasung explosive 5,900 maudraga mga fagatpangamlay khulai 1,100 sarenda tawrakki hairi makatarakpa pawda Kuki lalhauba marshal nomai kapnakhre Kangpokpi district ki manungchanba Maktop Hills Range area da ngasi ayu Nansu group ama oiriba UKNA amasung su group ama oiriba KNFC anigi marakta akan mamongda khuthongnakhre haina press na phangba paw amana hairi paw asina makhata na hairibadi khuthongnabagi thawdo adu ngasi ayu pung 10 khar helakpa aduwaida thokhibani Maktop Hills asi Kangpokpi district ke cycle police station na konba area ni khuthongnabagi paw adu hek phangbaga ahemba central forcing mipham aduda changsingki central forcing changsingkhraba matungdagi nakal anina khuthongnabagi thawdo adu makhata na thoknakhidrei aduba mipham aduda ahemba security singi section thorang hena kangkhathankhre hairi makhata rakpa pawda Deputy CM Namcha Kipjengi effigy mai thakhre Kukijo area da total shutdown lokthokre Kukijo singi separate administration demand ga mari lenana Manipur da Pupura government ama sembada Kukijo MLA singna saruk yadaba haiba akanba warep leiringai da Kangpokpi Kendra gi MLA Namcha Kipjena Deputy CM oina wasak laukhibagi mayokta penadraba Kukijo singna ngasi ayu anganbadagi Churachandpur district ke toibungda banjatha bahukre cycle da yamlaba Kuki miyamna Deputy CM Namcha Kipjengi effigy mai thakhre Kotugi makedegi su hayeng Kangpokpi district headquarter da emergency mipham kaukibaga loinana mipham asi loidriba fawba Kangpokpi district headquarter da total shutdown lokthokre marak sida Joint Forum of 7 JF7 gi makedegi hayeng February 3 ki ayu pung 3 tagi nomida wairam gi pung 3 fawa Kukijo singna tariba jaga singda total shutdown lokthokre Churachandpur district ki toibungda ngasi ayu anganbadagi hongna chathakhiba bangi khongjang adugi manungda
ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯣꯛꯇꯨꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯊꯤꯡꯈꯤ ꯑꯗꯨꯕꯨ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡꯗꯤ ꯊꯣꯛꯈꯤꯗꯦ ꯅꯦꯝꯆꯥ ꯀꯤꯞꯖꯦꯅ ꯅꯧꯅ ꯁꯦꯝꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ JF7ꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯄ꯭ꯔꯥꯏꯚꯦꯁꯤꯇꯤ ꯋꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯌꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯀꯨꯀꯤꯖꯣꯁꯤꯡꯒꯤ ꯑꯣꯏꯕ ꯂꯦꯖꯤꯁꯂꯦꯇꯔꯒ ꯀꯣꯟꯅꯕ ꯁꯄꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯨꯅꯤꯌꯟ ꯇꯔꯨꯏ-ꯇꯔꯨꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃꯠꯇ ꯄꯨꯔꯛꯄ ꯇꯧꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ BJP ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯐꯣꯔꯝ ꯇꯧꯕ ꯑꯃꯁꯨꯡ ꯀꯨꯀꯤꯖꯣ MLAꯁꯤꯡꯅ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯃꯥꯌꯣꯛꯇ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯠꯊꯕꯅꯤ ꯀꯨꯀꯤꯖꯣꯁꯤꯡꯒꯤ ꯑꯣꯏꯕ ꯁꯄꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯨꯅꯤꯌꯟ ꯇꯔꯨꯏ-ꯇꯔꯨꯏꯒꯤ ꯗꯤꯃꯥꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯛ ꯁꯟꯅ ꯍꯤꯡꯁꯥ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯟꯖꯦꯟꯅꯗꯨꯅ ꯑꯃꯗꯤ ꯏꯚꯤꯛꯁꯟꯅꯆꯤꯡꯕ ꯊꯧꯑꯣꯡ ꯀꯌꯥꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯥꯔꯇꯤꯀꯜ 14 ꯑꯃꯁꯨꯡ 21ꯅ ꯄꯤꯔꯤꯕ ꯔꯥꯏꯠ ꯇꯨ ꯏꯀ꯭ꯋꯦꯂꯤꯇꯤ ꯂꯥꯏꯐ ꯑꯃꯁꯨꯡ ꯗꯤꯒꯅꯤꯇꯤꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯤꯕꯅꯤ ꯀꯨꯀꯤꯖꯣꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 19(1)(a), 19(1)(b) ꯑꯃꯁꯨꯡ 19(1)(c)ꯒ ꯂꯣꯏꯅꯅ ꯐ꯭रीडम ꯑꯣꯐ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯄꯤꯁꯐꯨꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯈꯥꯗ ꯀꯨꯀꯤꯖꯣꯁꯤꯡꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ, ꯖꯁꯇꯤꯁ, ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯁꯦꯐꯒꯥꯔꯗ, ꯖꯦꯟꯌꯨꯟ ꯄꯣꯂꯤꯇꯤꯀꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯃꯁꯨꯡ ꯑꯦꯛꯁꯔꯁꯥꯏꯖꯒ ꯃꯔꯤ ꯂꯩꯅꯅꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯀꯧꯔꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯀꯨꯀꯤꯖꯣꯁꯤꯡꯒꯤ ꯂꯩꯔꯤꯕ ꯀ꯭ꯔꯐ, CSO ꯑꯃꯁꯨꯡ ꯆꯤꯐꯁꯤꯡꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯔꯤ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯅ ꯗꯤꯄꯨꯇꯤ CM ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯀꯜꯗ ꯃꯤꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯈ꯭ꯔꯦ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯗꯤꯄꯨꯇꯤ CM ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯒꯤ ꯏꯐꯤꯖꯤ ꯃꯩ ꯊꯥꯈꯤ ꯂꯣꯏꯅꯅ ꯗꯥꯎꯟ ꯗꯥꯎꯟ ꯗꯤꯄꯨꯇꯤ CM ꯅꯦꯝꯆꯥ ꯀꯤꯞꯖꯦꯟ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯃꯩꯇꯩ ꯄꯥꯉꯜ ꯑꯃꯕꯨ ꯃꯤꯅꯤꯁꯇꯔ ꯄꯤꯗ꯭ꯔꯕꯗꯤ BJPꯒꯤ ꯃꯥꯌꯣꯛꯇ ꯑꯦꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯆꯠꯊꯒꯅꯤ MMWO ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝ ꯆꯥꯟꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯃꯩꯇꯩ ꯄꯥꯉꯜ MLA ꯑꯃꯕꯨ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯍꯥꯞꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯍꯥꯞꯇꯕ ꯇꯥꯔꯕꯗꯤ ꯂꯥꯛꯀꯗꯧꯔꯤꯕ 19 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯅ ꯇꯥꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤꯡꯗ BJPꯗ ꯚꯣꯠ ꯄꯤꯗꯅꯕ ꯀꯦꯝꯄꯦꯟ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯃꯩꯇꯩ ꯄꯥꯉꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ MS ꯆꯦꯁꯥꯕꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ PR ꯂꯩꯉꯥꯛ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯈꯟꯅꯔꯒ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯅꯧꯅ ꯂꯥꯛꯈꯤꯕ ꯑꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯈꯪꯅ ꯑꯃꯗꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯈꯟꯅꯗꯨꯅ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ PRꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝ ꯃꯀꯩꯁꯤꯡꯗ ꯍꯟꯖꯤꯜꯍꯟꯅꯕ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝ ꯆꯥꯟꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ MLA ꯑꯃꯃꯝꯕꯨ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯍꯟꯈꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯚꯦꯂꯤꯗ ꯂꯥꯔꯖꯦꯁ ꯃꯥꯏꯅꯣꯔꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯒꯤ ꯃꯔꯛꯇꯒꯤ MLA ꯑꯃꯕꯨ ꯃꯤꯅꯤꯁꯇꯔ ꯐꯝ ꯄꯤꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯏ ꯍꯧꯈꯤꯕ 2018ꯇ ꯁ꯭ꯇꯦꯠ ꯑꯁꯤꯗ BJP ꯂꯩꯉꯥꯛ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯩꯇꯩ ꯄꯥꯉꯜ MLA ꯑꯃꯠꯇ ꯃꯤꯅꯤꯁꯇꯔ ꯐꯝ ꯄꯤꯕ ꯂꯩꯇ꯭ꯔꯤ ꯊꯧꯑꯣꯡ ꯑꯁꯤ BJP ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯕꯀꯥ ꯁꯕ, ꯁꯕꯀꯥ ꯕꯤꯀꯥꯁ, ꯁꯕꯀꯥ ꯕꯤꯁ꯭ꯋꯥꯁ ꯍꯥꯏꯕꯗꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯅꯧꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯋꯥꯏꯈꯦꯝꯆꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯏꯟꯀ꯭ꯂꯨꯁꯤꯚ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯩꯇꯩ ꯄꯥꯉꯜ MLA ꯑꯃꯕꯨ ꯃꯤꯅꯤꯁꯇꯔ ꯄꯤꯕꯤꯗꯨꯅ ꯏꯟꯀ꯭ꯂꯨꯁꯤꯚ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀ ꯀꯨꯀꯤꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯔꯤ ꯍꯥꯏꯔꯤ